Karino masai mona thangsang adu pairaga konunggi thongsingda aduk saung khut thabiriba dubo Langlen ningthau oiningbana langtak naraba aigi wakhalni aigi iyambagi matau asidi handak mapok asimagi oina ai ningthau oiba ngamgani haiba thajadre leibaki ningthau oibada thoidok hendokna matik jaraba ai ama leina karisu leitrabi nupi macha sibu leibaki ningthau oihangani haina thaurangli Matam amada yamna wangba angamba chingdol ama leramboire. Singdol aduda yamna lairaba imung amasu lerammi. Lairaba imung adugi chawba kauba nupa amana sangom yonduna imung adubu hingjabani. Nongmadi laibak thiba thaudok amadagi sawba adu sikhirammi. Sawbana sikibadagi imung adu senthok lambi leiraktadana yamna warammi. Nongmagi numit amadani chawbagi nupiga chawbagi mamaga wari sanarammi. Sawbagi nupina manimbokta yengduna asumna hairaklammi. Ima, aikoi asumna sil thoktana sum leirabadi yamna waragani. Aduna aigi ipuroibana tauramba sangom yonbagi thabak adu amuk makhatana ipuroibagi mahusinduna aina amuk tauragi haina mamada hairaklammi. Mamau nupi adugi waduda chawbagi mamana asumna khumlai. Ibema aduk naha oiribi nangna karam tauna sangom yonba chatkadauribano. Isu asisu yamna angang oiri hairaklammi. Mamau nupi aduna adubu ima aikoi nupini haiduna leithoklabadi chara hinduna siba tari aduna aikoi chingdol asigi makhada leiriba lamdam adugi ningthau konungda sangom asi yolugi hairaklammi. Manempok adunasu machanupa chawba sikraba matungda makhoigi imungsi yamna wari khangbadagi mamau nupigi wadu yarammi. Asumna sangom sumlaga chawbagi nupina makhoina leiriba jingdol adugi makhada leiriba lamdam adugi ningthau konungda sangom yonba chatlammi. Machanupa apikpa aduna manimpokta sinarammi. Asumna chawbagi nupidu ningthaugi konungda sangom yonba changlaklammi. Konunggi maharani tholaktuna magi sangom adubu leirammi. Maharani aduna haraw-harawna nangi sangom asi nungtigi yonba la'o hainasu hairaklammi. Maharani aduna sangomdugi mamal oina selsu yamna piraklammi. Chawbagi nupi adu seldu puraduna mayumda yamna harawna halaklammi. Mana halakpada macha apikpa aduga manimpokasu sanaduna leirammi. Sangsinlaga macha apikpa adubu pamkhatpirammi. Aduga manimpokta haraw-harawna sel phanglai hayengsu la'o haina maharanina haira'e haiduna manimpokta wari pumba tamlammi. Mamau nupigi wadu tabada manimpok aduna mathwai khitang nungaitana asumna haira'i. Ibema adubu makhoigi lamdam adu huran chithi yamna kalle haibani. Lamdam adugi sana lupa masing khangdana mange haibagi pau tattana tai. Nangna chatlibadu imadi yamna pakhatli yamna cheksina chatlu khudong thiba nangani haiduna mamau nupida pokta kaya amasu pirammi. Chawbagi nupisu hoi haiduna khumlamlaga imungda changkhirammi.
ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ ꯆꯥꯎꯕꯒꯤ ꯅꯨꯄꯤꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯔꯗꯨꯅ ꯁꯦꯜ ꯂꯧꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯁꯪꯒꯣꯝ ꯄꯤꯔꯝꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯆꯥꯎꯕꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯍꯦꯛ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯤꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ, ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯕꯒꯤ ꯅꯨꯄꯤꯗꯨ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣ ꯏꯅꯥꯏꯁꯥ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯡꯂꯤꯕ ꯄꯣꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ, ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯥꯏꯁꯥ, ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯟꯕ ꯌꯥꯗꯦ꯫ ꯌꯦꯡꯉꯣ ꯏꯅꯥꯏꯁꯥ, ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯥꯡꯂꯤꯕ ꯄꯣꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯐꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯉꯟꯅ ꯂꯣꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯈꯔꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ yathang ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯟꯅ ꯂꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯅ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯥꯡꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯔꯟ ꯃꯊꯨꯝ ꯃꯥꯡꯕꯒꯤ ꯃꯁꯤꯡ ꯑꯗꯨꯃꯛ ꯌꯥꯝꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, "ꯌꯦꯡꯉꯣ ꯏꯅꯥꯏꯁꯥ, ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯥꯡꯕꯒꯤ ꯆꯥꯡꯗꯤ ꯑꯗꯨꯃꯛ ꯍꯦꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯀꯧꯒꯗꯕꯅꯤ, ꯑꯔꯨꯕ ꯋꯥ ꯑꯃ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯖꯜꯂꯨ, ꯑꯗꯨꯒ ꯅꯈꯣꯏ ꯈꯔꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ" ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯆꯥꯎꯕꯒꯤ ꯅꯨꯄꯤꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯁꯪꯒꯣꯝ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯈꯤꯕꯗꯨ ꯎꯕꯗ ꯂꯥꯎꯔꯒ ꯆꯦꯜꯂꯛꯂꯝꯃꯤ, "ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯡꯕꯤꯈꯣ, ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯆꯍꯧꯒꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯦ ꯅꯨꯄꯤ, ꯀꯔꯤꯒꯤ ꯊꯣꯡ ꯍꯥꯡꯒꯗꯧꯔꯤꯕꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯥ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ, ꯑꯩ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤꯅꯤ꯫ ꯌꯨꯝꯗ ꯑꯩꯒꯤ ꯑꯄꯤꯛꯄ ꯏꯆꯥꯁꯨ ꯂꯩꯍꯧꯔꯤ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯇ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯨꯕꯥ." ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯊꯣꯡ ꯂꯣꯜꯂꯤꯕꯁꯦ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯥꯎꯈ꯭ꯔꯕ ꯊꯣꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯌꯥꯕ ꯅꯠꯇꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯥꯎꯈ꯭ꯔꯕ ꯊꯣꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯍꯤꯛꯇꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯨꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯗꯤ ꯅꯨꯄꯤꯅꯤ, ꯉꯁꯤ ꯅꯣꯡꯃ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯕꯗꯤ ꯏꯅꯦꯝꯄꯣꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯈꯤꯅꯤ꯫ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯗꯨꯅ ꯀꯅꯥꯒ ꯂꯩꯔꯝꯒꯅꯤ? ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯌꯨꯕꯥ." ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯌꯥꯔꯝꯗ꯭ꯔꯦ꯫ "ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯀꯔꯥꯏꯗꯅꯣ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯂꯩꯔꯨꯔꯣ, ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯥꯎꯈ꯭ꯔꯕ ꯊꯣꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯡꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤ, ꯁꯪꯒꯣꯝ ꯌꯣꯟꯕ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ
ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯅꯨꯄꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯪꯗ ꯃꯥꯒꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯔꯒ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯃꯪꯗ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨ ꯑꯋꯥꯡꯕ ꯆꯤꯡꯊꯛꯇꯒꯤ ꯇꯥꯔꯛꯄꯒꯤ ꯁꯛꯇꯝꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯪꯗ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯌꯨꯝ ꯍꯟꯒꯅꯤ ꯈꯜꯂꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯂꯝꯕꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯃꯟꯕ ꯆꯦꯛꯄꯜꯅ ꯋꯥꯡꯅ ꯈꯥꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯛꯄꯜꯁꯤ ꯂꯥꯟꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯂꯝꯗꯝ ꯑꯗꯨ ꯌꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯁꯪꯒꯣꯝ ꯆꯐꯨꯗꯨ ꯃꯐꯝꯗꯨꯗ ꯊꯅꯝꯂꯒ ꯋꯥꯡꯈ꯭ꯔꯕ ꯆꯦꯛꯄꯜ ꯑꯗꯨꯗ ꯅꯞ ꯅꯞꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯆꯦꯛꯄꯜꯗꯨꯒꯤ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯋꯥꯡꯈ꯭ꯔꯕ ꯆꯦꯛꯄꯜ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯀꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯋꯥꯡꯈ꯭ꯔꯕ ꯆꯦꯛꯄꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯦꯛꯄꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯆꯦꯛꯄꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗ ꯆꯠꯄ ꯌꯥꯕꯒꯤ ꯂꯝꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯆꯦꯛꯄꯜꯗꯨꯒꯤ ꯋꯥꯡꯃꯗ ꯈꯨꯈ꯭ꯔꯕ ꯁꯨꯔꯨꯡ ꯑꯃꯗ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯗꯨ ꯅꯨꯄꯤꯗꯨꯅ ꯎꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯌꯧꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯂꯝꯗꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯝꯗꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯦꯟꯁꯤꯜꯂꯒ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯦꯝꯄꯣꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯔꯝꯃꯤ꯫ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛꯇ ꯁꯪꯒꯣꯝ ꯆꯐꯨꯗꯨ ꯊꯥꯡꯒꯠꯂꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯁꯪꯒꯣꯝ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯌꯥꯝꯅ ꯉꯟꯕꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯅꯪꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯥ? ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯉꯔꯥꯡ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕꯗꯥꯏ" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯒꯤ ꯄꯣꯠꯆꯩ ꯃꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯨꯄꯤꯗꯨꯕꯨ ꯐꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯒꯤ ꯐꯥꯔꯒ ꯄꯨꯖꯔꯛꯄꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯅꯥꯏꯁꯥ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯔꯤꯕ? ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯍꯥꯏꯌꯨ"꯫ ꯃꯗꯨꯗꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤ ꯑꯇꯣꯞꯄ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯉꯔꯥꯡ ꯃꯌꯨꯝꯗ ꯍꯟꯕ ꯅꯪꯗꯕꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯡ ꯍꯥꯡꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯟꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯡꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯅ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫
ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯅꯨꯄꯤ, ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯔꯥ? ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯌꯨ?" ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯂꯤꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯉꯔꯥꯡꯗꯤ ꯏꯅꯤꯡꯊꯧ ꯍꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯉꯟꯅ ꯂꯣꯟꯈꯤꯕꯅ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯅꯪꯖꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥꯗꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯌꯨꯝꯗ ꯍꯟꯖꯕꯅꯤ꯫ ꯑꯩ ꯍꯨꯔꯥꯟꯕ ꯃꯤ ꯅꯠꯆꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯦꯡꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯥꯡꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯆꯩꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯩꯔꯛꯂꯕꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯥꯅ ꯉꯔꯥꯡ ꯆꯣꯡꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯆꯦꯛꯄꯜ ꯑꯗꯨ ꯇꯥꯛꯂꯒꯦ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯎꯅ ꯃꯅꯥꯏꯁꯤꯡꯗꯨꯒ ꯄꯨꯟꯅ ꯅꯨꯄꯤꯗꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯆꯠꯂꯤꯕ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯦꯛꯄꯜ ꯑꯁꯤ ꯀꯥꯗꯨꯅ ꯑꯩꯅ ꯆꯣꯡꯊꯣꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯆꯦꯛꯄꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯣꯡꯂꯝꯕꯤ ꯃꯆꯥ ꯑꯃꯈꯛꯁꯨ ꯂꯩ꯫ ꯈꯣꯡꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯅ ꯑꯩꯒꯤ ꯂꯝꯗꯝ ꯑꯗꯨꯕꯨ ꯌꯧꯖꯕꯅꯤ꯫ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯍꯨꯔꯥꯟꯖꯗꯦ" ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯛ ꯋꯥꯡꯈ꯭ꯔꯕ ꯆꯦꯛꯄꯜ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯀꯥꯔꯒ ꯆꯠꯂꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪꯅ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯆꯦꯛꯄꯜꯁꯤ ꯀꯝꯗꯧꯅ ꯀꯥꯔꯤꯕꯅꯣ? ꯐꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯊꯥꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯆꯦꯛꯄꯜ ꯑꯁꯤ ꯀꯥꯈꯠꯂꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯆꯦꯛꯄꯜꯗꯨꯗ ꯌꯦꯡꯈꯠꯂꯨꯏ꯫ ꯑꯗꯨꯕꯨ ꯆꯦꯛꯄꯜꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯔꯥꯡ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩ ꯇꯁꯦꯡꯅ ꯉꯔꯥꯡ ꯃꯐꯝ ꯑꯁꯤꯗ ꯆꯠꯆꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯀꯥꯗꯨꯅ ꯆꯠꯄ ꯉꯝꯖꯔꯔꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯋꯥꯡꯈ꯭ꯔꯕ ꯆꯦꯛꯄꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯍꯧꯗ꯭ꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏꯅꯥꯏ ꯑꯃ ꯆꯦꯛꯄꯜ ꯑꯁꯤꯗ ꯀꯥꯍꯟꯕꯤꯌꯨ꯫ ꯆꯦꯛꯄꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗꯁꯨ ꯁꯨꯛꯂꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯣꯡꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ" ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤꯅ ꯁꯨꯛꯂꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯣꯡꯂꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃ ꯑꯅꯤ ꯋꯥꯡꯂꯕ ꯆꯦꯛꯄꯜ ꯑꯗꯨꯗ ꯀꯥꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏ ꯑꯅꯤ ꯑꯍꯨꯝ ꯋꯥꯡꯂꯕ ꯆꯦꯛꯄꯜ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯗꯨꯅ ꯅꯨꯄꯤꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡꯒꯤ ꯈꯣꯡꯂꯝꯕꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯆꯪꯉꯁꯤ ꯂꯥꯛꯎ꯫ ꯉꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯆꯤꯊꯗꯕ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ" ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯪꯂꯦ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯁꯨꯔꯨꯡꯒꯤ ꯈꯣꯡꯂꯝꯕꯤ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯈꯣꯏ ꯑꯁꯤ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ, ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯈꯣꯡꯂꯝꯕꯤ ꯑꯗꯨꯗꯒꯤ ꯐꯥꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯗ ꯅꯤꯡꯊꯧꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫
ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯂꯝꯗꯝ ꯑꯗꯨꯕꯨ ꯀꯟꯕꯤꯕꯅꯤ, ꯑꯔꯣꯟꯕ ꯂꯝꯕꯤ ꯇꯥꯛꯄꯤꯕꯅꯤ ꯍꯥꯏꯔꯒ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯃꯅꯦꯝꯄꯣꯛꯇ ꯑꯃꯠꯇ ꯆꯤꯊꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯥꯏꯔꯔꯝꯕ ꯆꯥꯎꯕꯒꯤ ꯅꯨꯄꯤꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯑꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫